मैम मैम आई ngasi ब्लॉग अमा सेमजगे मैम दा अदो रक्षा की कोई फॉरेस्ट की मतंग दा आई ब्लॉग से सेमजगे होजिपुदी आइना लाइरिसे आइगी अखोइना लाइरिबा मफमदुगी मनाक्तने बको अदो होजे समर ओइरे समर पुरादी ओइद्रि टी शर्ट लिटपदी जाद्रिबा अतोबा कोई कैरा जोकिंग मै खर लिटनरिबा याम कन्ना साबदी ओइद्रिबको अतो होजे सुमाइना अदुगी वेदर ले अदो आइना रक्षा की मै फॉरेस्ट उच्चदुइसे मै फॉरेस्ट तो आइदी चटलुरेबको अदो यामना फजबनेबा अदो आई मैम दो उच्चरके मैम सु येंबियो असिगी व्यू से आई मैम उच्चरके असिदा तो तुरेल ले असिगी तुरेन्स कोई शेकमाई तुरेन दी तागेदना कैमरा से अदुगा आदा लैसे चिंगनी युने आदा अंगो अंगो लैसे असिजे चिंगने सि अदुगा आइना नावाई को अमा नुंगसिनाबदा नुपा नुपी सिंगी नुंगसिनाबगिदा आइना केनो तौबदो स्लोक तौबदो असिजु मैम तौबा असिगे थोंग जिदको येंबिउने असिगे थोंग सिदि कुइरे याम थि नुंगसिना मनि सिदि असिगे थोंग जिदा मैम तौने जो मोइसे लोइ कुइरे मोइसे कोलिंग लोइ कासले असवाइसिना खरा यामे सो मा असिगी ममिंग जुने ए जाय अदो आइना दि खरा तौजगरबनेबा आइना ngamjabada अदो अतैनसु तौरोना मैम है अदो मतांग साब लोइ तौजरके सुमाइना असिगी थोंगसे मैम असदा रोबोट की अमल लाइरे यों मीना सा ये Привет! Tu привет langawa. Mi ne mais. Ado привет lange. Azok salte. To aina hujik changai ba mafam se. Mogi sanabam gi type to do. Hojidi summer ni na go. Mi gi se yamna chatnare ba winter ri si un myam tar mina mi yam thok te ba. Asida hotel restaurant amle. असी तोंग जरा खंदे वांगे सिदे फदाइने से जो असवाई से कितंग हाना सिदगी सुम चटखरगनेबा अदो अखोई सिदगी टैक्सी कौदुनेबको आइना चतुबा मफमदो फॉरेस्ट तो टैक्सी दा चतुनेबा लापे बस देको अदुदना सि मफम जे लाला चतुबा अदुदा साइ जे दुम नमगे तो साइ सु मतिक मा अदो आदा सु खरा फॉरेस्ट तो कमाइ तो याम येंगनिंग बाय तारे मोइ मोटबने मोगी फॉरेस्ट तो अदुई हौजिक तो लबीदा लाए अदुगा टैक्सी लाने अखोई दो अखोगी हे अहल मल लैबा अदुदना हे पुबीबनेबा अदो मांगसि थबक चिल्लेबा अदुदना अखोगी टैक्सी ओना तौरे अबा असिसिना होटल ब्लाडी कप कास ने आइन लैरिबा सिटी से ब्लाडी कप कास कोइबा अदुदगी होटल अचौ साय मी मैम फमना खोना तौई रिपोर्ट देखे हौजिको असिगी पुलिस अनि जे खंबा अदु मोइनको खंबा केनो तो वान्दा पासपोर्ट हंगक पाने पासपोर्ट यावरक्तिबा अखोइदा फोन दगी उलिना मथा सारो इदि केनो तु जनागा मोइसे असिदा को लंबी थलगा मसी लंबी गाड़ी हम चतब लंबी ने मोइ सिंग लुहोंग लैब्रा खंगदिबा देबा कर्म मा जग दोइ खाजलगा मनुंगदा मोइ म्याम चा खतन तौरी आइने हम चा थले सोमदन कन चानरी खंग जुनम जुनमे अखोइ तिसि आदा लैरे आदा खम अब लंबी चंगन देबा सिजे आदा थलेबा असिदा लैरे साइकिल जे असोमदगी लालैनेबा कति वांगेयो Umang kang kali. Yeay. Привет. Привет. Kumam drijo. Moi nu aye sida. Nusa ka sabane. Привет. Здравствуйте. Yeay. Moi cycle je summer da di cycle yam thong ne moi sumba jungle gi forest area se. Cycle amada lupa lising ahum mo chongwa pi asigi cycle se khoigi maning han badu su cycle se khoigi chaka do ni maning dum hanjabi ni moi gear yaw bi do
ꯑꯁꯤꯒꯤ ꯖꯪꯒꯜꯁꯦ ꯁꯣꯔꯤ ꯖꯪꯒꯜ ꯑꯗꯨꯝ ꯍꯥꯏꯕ ꯐꯣꯔꯦꯁꯁꯦ ꯁꯥ ꯉꯥꯕꯨꯗꯤ ꯂꯩꯇꯦ ꯃꯌꯥꯝꯅ ꯋꯥꯛꯀꯤꯡ ꯆꯦꯟꯅꯕ ꯑꯗꯨꯝꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯣꯏꯂꯥꯁ ꯊꯥꯕꯤꯕꯀꯣ ꯊꯥꯗꯕ ꯃꯐꯝ ꯂꯩꯌꯦꯕ ꯑꯗꯨꯝ ꯃꯤ ꯌꯥꯝꯅ ꯆꯪꯅꯗꯕ ꯑꯗꯣ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯔꯕꯤꯀ꯭ꯌꯨ ꯇꯧꯕ ꯃꯐꯝ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯂꯥꯛꯑꯒ ꯕꯔꯕꯤꯀ꯭ꯌꯨꯒ ꯇꯧꯕꯗꯣ ꯑꯗꯨꯝꯕ ꯂꯣꯏꯅ ꯌꯥꯕꯅꯦ ꯁꯤ ꯃꯐꯝꯁꯦ ꯐꯝꯐꯝꯒꯁꯤꯗꯤ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯑꯦ ꯀꯩꯀꯩ ꯎꯅꯣꯗꯤ ꯈꯪꯗꯦ ꯁꯤꯁꯦꯀꯣ ꯅꯨꯡꯁꯤꯠꯇꯤ ꯐꯖꯅ ꯐꯪꯉꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯕ ꯑꯇꯤꯌꯥꯁꯦ ꯐꯖꯩ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯄ ꯃꯐꯝꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯝꯕꯤꯕꯨꯗꯤ ꯂꯩ ꯑꯗꯣ ꯂꯝꯕꯤꯁꯦ ꯂꯣꯏꯁꯟꯕ ꯂꯝꯕꯤ ꯂꯩꯌꯦꯕ ꯃꯣꯏ ꯑꯗ ꯅꯨꯄꯤ ꯑꯃ ꯋꯥꯛꯀꯤꯡ ꯆꯠꯂꯦ ꯑꯩ ꯁꯥꯏꯀꯜꯁꯦ ꯊꯧꯔꯒ ꯇꯧꯔꯛꯀꯦ ꯋꯦꯜꯀꯝ ꯇꯨ ꯗ ꯖꯪꯒꯜ ꯁꯤꯗ ꯅꯨꯄꯤ ꯋꯥꯛꯀꯤꯡ ꯆꯦꯜꯂꯤꯁꯦ ꯄ꯭ꯔꯤꯚꯦꯠ ꯃꯥꯅ ꯍꯥꯏꯒꯥꯏ ꯍꯥꯏꯕ ꯃꯥꯅ ꯑꯣꯏꯅ ꯍꯩ ꯄꯥ ꯁꯥꯖꯔꯛꯄ ꯑꯁ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯃꯐꯝꯁꯦ ꯄꯣꯁ ꯇꯥꯏ ꯑꯩ ꯋꯥꯈꯟꯗ ꯁꯥꯏꯀꯜ ꯊꯧꯔꯤ ꯁꯤꯁꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯝꯃꯔꯖꯤꯠꯇꯣ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯝꯃꯔꯖꯤꯠꯇꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯉꯔꯥꯡ ꯒꯨꯂꯤ ꯆꯥꯕꯅꯦꯕ ꯐꯤꯚꯔ ꯇꯧꯔꯦꯕ ꯑꯗꯨꯅ ꯃꯥ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯅꯦꯛꯁ ꯇꯥꯏꯝ ꯁꯝꯃꯔꯖꯤꯠ ꯑꯩꯈꯣꯏ ꯄꯨꯂꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯪꯉꯀꯥꯟꯗꯀꯣ ꯅꯥꯟꯅ ꯑꯝꯇꯪꯒ ꯂꯥꯛꯀꯦ ꯁꯝꯃꯔꯖꯤꯠ ꯌꯥꯎꯔꯒ ꯃꯥ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯥ ꯉꯥꯗꯤ ꯂꯩꯇꯦ ꯑꯗꯣ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯗꯤ ꯂꯩꯌꯦꯕ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯑꯗꯨ ꯀꯩꯅꯣ ꯑꯁꯤꯗ ꯂꯩꯔꯤ ꯑꯁꯤ ꯀꯩꯅꯣ ꯌꯦꯡꯈꯤ ꯑꯁꯤ ꯀꯩꯅꯣ ꯃꯣꯏꯁꯤ ꯊꯝꯕꯤꯔꯤꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯑꯣ ꯎꯆꯦꯛ ꯃꯀꯣꯟꯒꯨꯝꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯩꯀꯣ ꯃꯣꯏ ꯐꯤꯂꯝꯒ ꯇꯤ ꯅꯝ ꯌꯥꯅꯤ ꯑꯦꯜꯕꯝꯒ ꯁꯤ ꯃꯐꯝꯁꯦ ꯅꯝ ꯅꯥꯟꯕ ꯑꯣꯏꯌꯦꯕ ꯑꯁꯤꯗ ꯑꯉꯥꯡ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯃꯣꯏꯁꯨ ꯁꯥꯏꯀꯜꯗ ꯂꯥꯛꯏ ꯁꯥꯟꯅꯩ ꯁꯥꯏꯀꯜꯁꯦ ꯋꯤꯟꯇꯔꯗꯗꯤ ꯏꯁꯅꯣ ꯇꯥꯕꯅꯤꯅ ꯊꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯗꯅ ꯅꯨꯄꯤ ꯑꯃ ꯋꯥꯛ ꯑꯥꯎꯠ ꯇꯧꯔꯤ ꯅꯨꯄꯥ ꯑꯃ ꯋꯥꯛ ꯑꯥꯎꯠ ꯇꯧꯔꯦ ꯂꯣꯏ ꯁꯥꯏꯀꯜ ꯉꯥꯛꯇꯅꯦ ꯑꯁꯤꯗ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠ ꯑꯃ ꯂꯩꯔꯦ ꯃꯆꯥ ꯑꯃ ꯀꯤꯁꯜꯂꯦꯗ ꯁꯨꯝ ꯊꯧꯖꯤꯜꯂꯗꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯀꯛꯊꯠꯄ ꯃꯌꯥꯝ ꯂꯩꯉꯣ ꯁꯤꯁꯦ ꯐꯣꯔꯦꯁ ꯑꯣꯏꯖ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯐꯪꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯁꯣꯔ ꯍꯣꯟ ꯉꯝꯗꯕꯤ ꯇꯧꯕꯗꯣ ꯑꯗꯨꯃꯗꯤ ꯅꯠꯇꯦꯕ ꯅꯨꯡꯁꯤꯠ ꯐꯪꯉꯦꯕ ꯑꯗꯣ ꯎ ꯋꯥꯁꯦ ꯌꯥꯝ ꯀꯛꯊꯠꯄꯩ ꯇꯥꯏꯞꯇ ꯇꯧꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯨ ꯇꯦꯛꯑꯒ ꯇꯥꯕ ꯑꯃ ꯁꯤꯃ ꯇꯦꯛꯑꯦ ꯑꯗꯒꯤ ꯑꯁ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯇꯨ ꯁꯤꯁꯨ ꯀꯛꯊꯠꯄꯤꯕ ꯃꯥꯜꯂꯦ ꯀꯛꯊꯠꯄꯤꯕ ꯃꯥꯜꯂꯦ ꯂꯣꯏꯅ ꯁꯤꯗꯤ ꯑꯞꯅꯤ ꯃꯣꯏꯁꯦ ꯂꯤꯟꯒꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯝꯃꯔꯒ ꯑꯣꯏꯔꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯝꯕꯤ ꯀꯗꯣꯝ ꯇꯥꯗꯅꯣ ꯈꯪꯗꯦ ꯃꯦꯟ ꯔꯣꯗ ꯑꯝꯇ ꯇꯥꯍꯟꯒꯦ ꯇꯧꯕ ꯉꯁꯥꯏ ꯂꯝꯕꯤ ꯁꯣꯔꯣꯛꯇꯣ ꯁꯤꯗ ꯑꯉꯥꯡꯕ ꯔꯤꯕꯟ ꯐꯥꯕꯤꯕ ꯋꯥꯅꯤ ꯕꯇꯜꯒꯁꯨ ꯌꯥꯝ ꯇꯥꯔꯤ ꯎ ꯋꯥꯗꯤ ꯐꯖꯅ ꯂꯩꯔꯤꯌꯦ ꯁꯤꯡ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯉꯥꯛꯁꯪ ꯉꯥꯡ ꯐꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯁꯝꯃꯔꯗꯤ ꯂꯥꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯏꯟꯒꯥꯏ ꯁꯥꯏꯀꯜꯒ ꯑꯔꯁꯠꯅ ꯁꯤꯗꯤ ꯑꯞꯅꯤ ꯄꯨꯔꯥ ꯑꯣ ꯃꯦꯟ ꯃꯥ ꯁꯥꯏꯀꯜꯗꯣ ꯍꯩꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯁꯤꯗ ꯇ꯭ꯔꯦꯛ ꯄꯦꯟ ꯁꯦꯠꯂꯒ ꯃꯣꯏ ꯄꯨꯂꯞ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯋꯥꯛꯀꯤꯡ ꯂꯥꯛꯄꯗꯤ ꯃꯥꯟꯗ꯭ꯔꯦ ꯁꯤꯒꯤ ꯂꯝꯕꯤꯗꯩ ꯁꯨꯝ ꯆꯠꯂꯒꯀꯣ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯁꯥꯏꯠ ꯑꯦꯔꯤꯌꯥ ꯈꯔ ꯇꯥꯏꯑꯦꯕ ꯈꯨꯡꯒꯪ
ꯈꯨꯡꯒꯪꯒꯨꯝꯕ ꯑꯗꯨꯝꯕ ꯃꯥꯜꯂꯦ ꯗ꯭ꯔꯁꯤꯠꯁꯦ ꯑꯣ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯣꯔꯦꯁꯀꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯊꯪꯒꯤꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯅꯤ ꯂꯩꯕꯗꯣ ꯍꯁꯀꯤ ꯑꯅꯤ ꯂꯩꯕꯗꯣ ꯑꯗꯨ ꯄꯨꯔꯛꯄ ꯌꯥꯏꯕ ꯑꯗꯣ ꯍꯤꯗꯥꯛ ꯀꯥꯞꯄꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄꯗꯒꯤ ꯃꯣꯏꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯀꯅꯨꯒ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯄꯨꯔꯛꯇ꯭ꯔꯦ ꯃꯊꯪꯗ ꯐꯖꯅ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯊꯪꯗ ꯐꯖꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯌꯦꯡꯕꯤꯕꯒꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯈꯔ ꯎꯠꯆꯔꯤꯗꯣ ꯃꯌꯥꯝꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯤ ꯉꯥꯏꯔꯤꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯔꯦꯁꯇꯨꯔꯦꯟ ꯃꯆꯥꯅꯦ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯀꯟꯇ꯭ꯔꯤ ꯁꯥꯏꯠ ꯑꯦꯔꯤꯌꯥꯅꯦ ꯃꯦꯟ ꯁꯤꯇꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯇꯣ ꯅꯨꯡꯉꯥꯏꯔꯁꯨ ꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯧꯕꯁꯤꯡ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯔꯤꯕꯁꯤꯡ ꯑꯩ ꯉꯁꯤꯐꯥꯎ ꯀꯥꯎꯖꯗꯦ ꯑꯗꯨꯒ ꯀꯃꯦꯟꯁ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯕꯥꯏ ꯕꯥꯏ